Matik Mayai Leiba Manipur gi Maheiroisinggi Puwarida Ahanba Thoudok Moirangdagi Maheiroi amana saba rocket nongthakta kapkhatkadawre Ningbu ninglabadi thokaba ama lai honababu leptrabadi mai paktaba leite haibagi mathakta afaba thabakpu oirabadi miyamnasu pukning wakhal thogatpiba amasung asangba sel pangsinbirabadi oithoktaba leite haibagumladana Moirang College da hojik BSc second semester tamliba Moirang Konjengbam leikaidagi masagi chahi 18 khakta ngairiba Konjengbam Justice na tha ama hena changna sagalakpa rocket ama nongthakta meter sanipan lom sana kapkhanaba changyeng tawgadawre Maheiroi asi Konjengbam daya amasung Konjengbam ongbi Ranjanagi angang ahumgi manungda nupa mathanta yawbuda natana mahakna poghan laihanne mahak class 1 dagi 8 fawba Churachandpurgi St Joseph School da tamlakhe aduga class 9 amadi 10 na New Model School Moirang da tamlaklaga 11 amadi 12 class singna Churachandpurgi Don Bosco School da tamlakhibane apokpa mapa palagi isai sakpani aduga apokpi mama na Churachandpur kaithel da asanba yum amada leiraga mana masingi dukan phambane mahakna tha amaromgi mamangdagi sarakpa rocket ama nongthakta kapkhatuna changyeng tawgadore haiba tabadagi pausi asina mahaki manakta satuna unarubada mahakna hai angang oiringaidagi rocket saba yamna pamlakhe hawjik phawbada lairik tamna rocket sabagi maramda thijinduna lakhi haire angang oiringaidagi ninglakpa wakhal mai pakhanana baleptana honarakpadagi mamang thagi mangada mahakna tha ama changna sarakpa amuba amasung blue machugi rocket ama mahaki Moirang College ki campus manungda Maheiroising amadi ojasinggi mamangda thagatuna changyeng tawkhre haire ahanba rocket adu nongthakta meter chamaromdamag sana kapkhanaba target tawkhibani adubu laibak thibade laimaidagi nongthakta yahoningba meter masing yaudana lamkhangdagi amukhanna laimaida taraki haire masigi maramna rocket aduda solid foil sizinaduna kapkhalakpa matamda rocket ki sarukta mairidagi maisana maram oiduna ni haire adum oinamak handak ani suba oina kapkhatuna changyeng tawnaba sem sariba rocket asidi fit ahum sangane rocket asigi machuna amuba oigane nongthakta meter sanipan lom haibadi kilometer amarom wangna kapkhanaba target tawri haire ani suba rocket asidadi GPS facility amade video transmitter su yahungane rocket asi wireless remote control device ama sizinaraga control record tawbaga loinana laimaidagi nongthakta kapkhatpa matamda asoi angam yahondana bahonagane hawji kapkhatkadoriba rocket asi saba pumloi loire adubu rocket ki masada hapsingadaba GPS amade video transmitter ama mapandagi chenkhibadagi yaurakpa ngaire polam anisi hek thunglabaga athuba matamda miyam yanghanduna Moirang College ki campus manungdagi kapkhatkani haire rocket asina paikhatkadaba arapadu yauraba matung amukhanna laimaida tarakpa matamda amuba machugi parachute ama sizinaduna tapna tahalakane loinana hawjik phawbada rocket asi sabada lupa lising kungi mathakta sangkhre hairakhe state mangagi group ta Manipur na second tarakle Vaijus Discovery School Super League Session 4 Leiba kasigi Maheiroising da tongan ba education gi ahenba knowledge pinabagi thabak thoram sing paikhalagliba maming leiraba learning app ama oiriba Vaijus na ngarang Mumbai gi Film City gi Prime Focus Studio da pangthokiba Discovery School Super League Session 4 gi ahum suba round da state mariga loinana Manipur gi mahut sinduna saruk yakiba Maheiroi ahum gi team na group asida ani suba position ta akhre Vaijus ki Discovery School Super League Session 4 asi ahanba da Leiba kasigi state amasung Union Territory kuntra dagi Maheiroi lak ahum henbana saruk yaduna online gi kuthangda ahanba amasung ani suba round pangthokraba matung round sing asida topper oikiba Maheiroising khangatuna saruk yahalaga Mumbai gi Film City da pangkibane ngarang ayuk pung 9 kuntra dagi haukiba session mari ge ahum suba round da state amasung Union Territory singdagi lakpa Maheiroi ahum ge group kuntra na saruk yakhe group amamamda state Union Territory manga yahon khe aduga Maheiroi ahum aduge manungdasu sub junior amasung senior haiba Maheiroi ahum saruk yahan khibane Manipur na saruk yakiba group aduda Delhi Uttar Pradesh Himachal Pradesh amasung Mizoram su yaukhe group asigi oina changdamnabada Himachal Pradesh na hanba position taraga Manipur gi Maheiroi ahum na ni suba position tarakhibane Manipur gi mahut sinduna saruk yakiba Maheiroising na Kanglatong bidage Rajesh English School gi class 10 gi Maheiroi Muskan Buzel apokpa Arjun Buzel
Kanglatongbi Santipur Kendra Vidyalaya number 1 Lampel Pata class 6 tamlibi Chanchala Kangbam Apokpa K Herojit Langdum Mayai Lekai amasung sub junior da saruk yakibana Maibam Telhaiba Apokpa M Vidyaras Mayang Imphal Thana Mamangne Mahak Pangaygi Mahilen Education Center da Leiraga Sainik Foundation School da class 5 roll number 21 tamlibane Manipur gi Maheiroisinggi asibu ngarang pangthokiba session 4 ge ahum suba round da saruk yana bakhalakpada ge tha asigi kulhumdoida Mumbai gi damak Imphal thadokibane Aroi bada tabiriba pumnamakpu thagachari